ngasi nungdaram phongkhibba sifongsingi maruiba pausing khongatjaraga ma'am da share tawjagi ahanbamaktada ma'am I pausingdagi lakhochadrigi mamoinana hauji khoi manipur gi social media da viral oiriba posang katang ma'am da hana share tawjagi hauji Facebook da viral oiriba amasung atopa social network singda viral oiriba tasinamakidi Facebook ki user maming Arun Khumanchana ma ki Facebook account dagi thagalakpa overall ama ma'am da hana share tawjagi masigi matang si hayeng date tara humdogi ayuk pung tara fawgi manungda sengdorakadabani natrabadi mari lainaba khudingmaki mathakta legal action lakotkani. It is my last warning haiba post ama thagal ai ma'am si kari matang dun haibadu ma'am video masang katang clip masang katang hapsaramge ma'am andu pukta minasi number 40 kali ge 14 ge ward number 14 ge Arun Kumar nang bot le poronu khangaba kali na kararoi nang bot le poronu kararoi nang khangbra juman de kali yuna bot karani ma kadana ne bot karani bot ki number lu na haibane asumna Arun Khumanchana sigi video mata chiga share to birei aduga ma'am tungna kari karamba anabu ipau lakke hablu soitun lakhochara kana ma'am na share to jage aduga makha chatharak poina topa maruiba pau khara namo ma'am ngasi gi oina di pau si 10 tak noina share to jaramage Manipur na urban local body singi awon purakpa ngamba lebak asigi mari suba state oire masigi damak lupa crore humdraga mga gi senpam Manipur na pubagi ayaba pirakle haba Pauma ngasigi maruiba chifongsinda phongnari amasum atopa headline amana January 13 tagi laibak pumbuda kapa haugadoriba COVID vaccine Pune Serum Institute tagi puthorakre haba amasu phongni amasum awang nungpoki ahan boina hidak asi Guwahati amadi Shillongda thunglade habamsu phongli amasum atopa amana project kya sanganaba pareng lengduna lairei CM Bapna saraga ngangbada satpiganu achumbada satpiyu lenga asina haudokiba war on drug haurakliba naharul sing kanabani haba wafam amasu ngasigi maruiba pawin sifongsindu phongnari duga ma'am ngasi goinadi matang sai lusinjarage aduga haya ayung atamu ayu phongba sifongsindu ma'am paw share tawjarage. Thank you.